ꯉꯁꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯍꯥꯟ ꯊꯥꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯊꯥꯡꯒꯠꯂꯛꯑꯒꯦꯅ ꯇꯧꯕꯅꯤ ꯚꯤꯗꯤꯑꯣꯁꯤ ꯎꯍꯜꯂꯛꯑꯒꯦ ꯃꯆꯨꯁꯤ ꯂꯣꯏꯅ ꯀ꯭ꯔꯤꯝ ꯀꯂꯔ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤ ꯂꯩꯔꯦ ꯅꯍꯥꯟ ꯒ꯭ꯔꯤꯟ ꯀꯂꯔꯗꯨ ꯁꯣꯝꯗ ꯑꯣꯟꯈ꯭ꯔꯦ ꯃꯆꯨ ꯂꯣꯏꯅꯃꯛ ꯃꯆꯨꯁꯤ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯁꯤ ꯒꯦꯠꯁꯤꯗꯤ ꯋꯥꯠꯂꯤ ꯑꯗꯨ ꯒꯦꯠꯁꯤ ꯀꯣꯟꯅ ꯇꯧꯔꯅꯤ ꯁꯤ ꯂꯣꯏꯅ ꯑꯣꯜꯈ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯃꯊꯛꯇꯁꯨ ꯇꯧꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯃꯅꯤꯡꯁꯨ ꯂꯩꯔꯦ ꯃꯅꯤꯡ ꯈꯔ ꯈꯔ ꯀꯪꯕ ꯋꯥꯠꯂꯤ ꯏꯁꯤꯡ ꯈꯤꯇꯪ ꯃꯅꯨꯡꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯃꯅꯨꯡꯒꯤꯅ ꯃꯅꯨꯡꯒꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯊꯛꯅ ꯕ꯭ꯂꯨ ꯈꯔ ꯌꯥꯟꯁꯤꯜꯂꯒ ꯇꯩꯔꯦ ꯁꯤ ꯏꯁꯀꯥꯔꯇꯤꯡꯁꯨ ꯇꯩꯔꯦ ꯁꯤ ꯍꯧꯖꯤꯛ ꯇꯩꯔꯛꯏ ꯃꯌꯥꯝ ꯎꯄꯨꯁꯤ ꯑꯝꯇ ꯊꯥꯡꯗꯣꯛꯈꯤꯒꯦ ꯃꯣꯕꯥꯏꯜꯁꯤ ꯁꯤꯗ ꯊꯝꯒꯦ
ꯑꯗꯨ ꯂꯝꯗꯨꯒ ꯑꯩꯈꯣꯏ ꯇꯩꯗꯦ ꯀꯥꯏ ꯂꯥꯏ ꯃꯥꯏ ꯃꯈꯥ ꯄꯥꯏ ꯂꯥꯏ ꯃꯥꯔꯤ ꯑꯩꯈꯣꯏ ꯇꯩꯗꯦ ꯄꯥꯏꯗꯦ ꯍꯥꯏꯕꯅꯤꯅꯦ ꯃꯥꯏ ꯀꯝ ꯂꯥꯏꯅꯣ ꯑꯁꯤ ꯈꯪꯗꯦ ꯃꯥꯏ ꯁꯤ ꯆꯣꯡꯕꯗꯤ ꯀꯌꯥꯝ ꯐꯔꯛ ꯇꯥꯔꯝꯒꯅꯤ ꯀꯅꯥ ꯄꯥꯏꯔꯝꯃꯤꯅꯣ ꯈꯪꯗꯦ ꯏꯃꯥꯟ ꯍꯥꯏ ꯃꯥꯏ ꯀꯨꯏ पायरग नत्रो तौबिरो पायु पायु दरिने कोई ना के नाम नाम मम्मी नाम ले आओ नहीं इसका मतलब नहीं नाम था मकान में बाहर नाम समझ शीशम के में काजिन काजिन से तो बोला हो अमतंग रिहनगे खजिक खजिक अंदरदी डबल जिंगनगे
ꯇꯩꯅꯤ ꯃꯄꯥꯟ ꯇꯩꯅꯤ ꯑꯝꯇꯪ ꯑꯃꯃꯛꯇ ꯍꯜꯂꯝꯃꯒꯦꯗꯅ ꯅꯦꯚꯤ ꯕ꯭ꯂꯨꯅꯤ ꯇꯩꯈꯥꯏꯔꯤꯁꯤ ꯃꯌꯥꯝ ꯁꯤ ꯏꯁꯀ꯭ꯔꯦꯁ ꯇꯧꯈ꯭ꯔꯗꯤ ꯍꯧꯖꯤꯛꯇꯤ ꯔꯨꯂꯔ ꯃꯆꯥ ꯊꯣꯛꯑꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯇꯩꯕ ꯕ꯭ꯔꯁꯀ ꯆꯤꯡꯕꯁꯤꯗꯤ ꯃꯔꯤ ꯃꯌꯥꯝ ꯆꯤꯡꯉꯦꯕ ꯋꯥꯠꯄ ꯁꯤ ꯔꯨꯂꯔ ꯃꯆꯥꯅ ꯑꯣꯏꯔꯗꯤ ꯐꯖꯅ ꯆꯠꯂꯦꯕ ꯌꯥꯝꯅꯁꯨ ꯍꯦꯟꯗꯣꯛꯍꯟꯕ ꯌꯥꯗꯦ ꯍꯦꯟꯗꯣꯛꯑꯗꯤ ꯐꯔꯛ ꯇꯥꯏ ꯃꯣꯏ ꯃꯁꯖꯤꯠꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯌꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯨꯅ ꯇꯧꯗꯕ ꯌꯥꯗꯕ ꯗꯦꯠ ꯀꯌꯥꯅꯣ ꯍꯥꯏꯕ ꯀꯔꯝꯕ ꯅꯥꯀꯜ ꯑꯝꯇ ꯍꯜꯂꯨꯔꯅꯨ ꯌꯥꯔꯣꯏ ꯄꯣꯠ ꯂꯩꯔꯒ ꯍꯟꯗꯣꯏꯁꯦ ꯆꯪꯉꯛꯄꯗ ꯃꯥꯟꯅꯔꯣꯏꯔꯣ ꯇꯧꯔ ꯅꯣꯏ ꯊꯣꯛꯄ ꯑꯦꯅꯥꯃꯦꯟ ꯄꯦꯟꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯂꯩꯔꯤꯁꯦ ꯀꯂꯔ ꯈꯔ ꯂꯧꯒꯦ ꯁꯤ ꯌꯧꯈ꯭ꯔꯦ ꯏꯁꯇꯦꯟ ꯄꯨꯔꯛꯑꯃꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯏꯁꯇꯦꯟꯁꯤꯁꯨ ꯕꯦꯔꯥ ꯀꯥꯔꯦ ꯁꯤ ꯕ꯭ꯂꯨ ꯃꯆꯨꯁꯤꯅꯦ ꯕ꯭ꯂꯨꯁꯤ ꯐꯖꯩꯗꯤ ꯐꯖꯩꯌꯦ ꯐꯔꯛ ꯇꯥꯏꯗ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯕꯁꯦ ꯐꯦꯟꯁꯦ ꯀꯪꯍꯜꯂꯒ ꯀꯣꯟꯅ ꯍꯣꯔꯦꯟ ꯇꯤꯚꯤ ꯁꯠꯇꯣꯛꯑꯒꯦ ꯑꯗꯨ ꯃꯊꯛꯇ ꯇꯩꯔꯨꯅꯨ ꯁꯣꯟꯗ ꯀꯣꯂꯥꯏ ꯍꯟꯗꯅ ꯃꯊꯛ ꯍꯥꯟꯅ ꯇꯩꯁꯤꯜꯂꯦ ꯃꯍꯤ ꯇꯥꯕꯩꯗ ꯇꯣꯏꯅꯤ ꯑꯄꯥꯝꯕ ꯇꯥꯕ
ꯃꯌꯥꯝ ꯑꯩ ꯊꯝꯒꯦ ꯉꯥꯛꯇꯪ ꯀꯧꯇꯥꯗꯨꯗ ꯂꯩꯕ꯭ꯔꯣ? ꯁꯤ ꯀꯥꯆꯤꯟ ꯀꯥꯆꯤꯟꯗꯤ ꯌꯧꯔꯛꯏ ꯃꯊꯛ ꯀꯥꯗꯤ ꯀꯥꯗꯦꯕ ꯂꯥꯁꯇꯣꯒ ꯇꯧꯔꯤꯗꯣ Kulay na ito. Para na tayo naman. Kaya ito sabi ko ito. सीताराम उतरा Tayo mo na. Brush kali dito. Ulo na ako dito tayo. Ano ba naman yung alising na makapoy na? Masat ko sulit eh. Masat na dunia ng dulo. 힘 나오고 있어요. Sino sa ito mga ito sa mga kapo. Kaya ang parang yung dulo po. Telegraphic. Swiss bros kaya. On ka yan. एक किलो है
ꯑꯗꯨꯝ ꯌꯥꯔꯕ ꯌꯥꯔꯕ꯭ꯔꯥ Ai, Hugo, ai, ai blue color tay di hari ini senang bayang mapanda motor ke si tau ke si skating si su tau yes tau lagi loy nama kai thằng kita itu lah. Kalau ada ni kan ada apa ni? Kalau nak yang dia jual tu. Oh ada tu. Kalau mana ni? Sini dalam tu lah ya. Sebab memang. Karamba karamba. Sige siya. Senang bayang cake puri, cake sage. Ay, nang cake saring dro. Wah, cake cha lay re. Father eh, mathak ki jong naw pham lay re. Mayam sinu pai khang mure hum. Khang da su khang bi rồi ni. Cũng mất gì ta rồi. Kumo. Khang da su khang bi rồi. Senang bayang stand jauh tu si farak tay. Ay semen thang le hatang. Ni kuchu tay re. Ni le rakhi. Ye ki sao. Mayam thamin ni lao. Em cream yaw de cake se. Manung yaw ri. Khoi de cream yaw bo pam ne do. Mayai tut law. Oh. Yaw ro me mem yaw ro me. Ising botol lo ri ising thak. Hỏi em máu từng ninh rồi đang xa bỏ cái đó mình nó rồi nó lâu rồi cái đó mình rồi cái đó mình đâu mình rồi thì lấy vào mẹ Chap lo ra. rồi xin phong phải cái rồi này phải rồi không bảo Nang ay kunay na din day na din pai. Ay kunay thok tu ma.
ꯀꯨꯟꯖꯥꯁꯤ ꯁꯥꯟꯅ ꯅꯥꯟꯅ ꯂꯩꯃ ꯐꯤ ꯍꯦꯛ ꯈꯣꯡꯅꯥꯎꯒ ꯀꯪ ꯈꯨꯠꯁꯨ ꯇꯩꯔꯦ ꯕꯨꯠ ꯑꯣꯏꯔꯣ ꯂꯧꯔꯛꯎꯔꯣꯗꯅ ꯀꯂꯔꯗꯨꯁꯨ ꯅꯉꯣꯟ ꯑꯩꯁꯤ ꯇꯣꯉꯥꯟ ꯇꯥꯔꯣꯏꯗ꯭ꯔꯤ ꯌꯦꯡꯉꯨꯅꯦ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯔꯣꯏ ꯍꯥꯏꯕꯤꯔꯛꯑꯣ ꯑꯠꯆꯥ ꯐꯔꯦ ꯃꯥꯏꯛꯀꯤꯗꯣ ꯍꯥꯟꯅ ꯇꯨꯝꯖꯜꯂꯣ ꯑꯗꯨ ꯉꯁꯥꯏꯗꯤ ꯏꯁꯤꯡꯗꯣ ꯈꯔ ꯀꯩꯗꯧꯔꯝꯒꯗꯕ ꯑꯁꯤ ꯌꯥꯎꯏ ꯍꯥꯏꯔꯗꯤ ꯃꯣꯏ ꯁꯤ ꯑꯍꯨꯝꯁꯤꯇꯅꯤ ꯍꯥꯏꯔꯤꯕ ꯊꯝꯒ꯭ꯔꯦ ꯊꯝꯃꯒ